ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯄ, ꯂꯥꯟꯅ ꯎꯍꯟꯕ, ꯐꯣꯡꯅ ꯃꯤꯅꯝꯕ, ꯑꯄꯪꯕ ꯁꯤꯕ ꯏꯁꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯨꯟꯒꯤ ꯇꯥꯡ 18ꯇ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯗ ꯁꯟꯗꯣꯛꯄ ꯅꯣꯔꯠ ꯏꯁ ꯗꯥꯏꯂꯣꯒꯀꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯦꯖꯗ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯦꯌꯔ ꯇꯧꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯅ ꯃꯤꯌꯥꯝꯅꯁꯨ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯃꯊꯧ ꯇꯥꯏ ꯈꯜꯂꯤ꯫ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯤꯕꯁꯤ KNO ꯑꯃꯗꯤ UPF-ꯀꯅꯤ ꯑꯗꯨꯒ ꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯕꯗꯨꯅ ꯄꯪꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯀꯨꯝꯖꯥ 2019ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯗꯒꯤꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯍꯪꯐꯝ ꯊꯣꯛꯄ ꯇꯣꯏꯅ ꯍꯪꯈꯤꯗ꯭ꯔꯕ ꯋꯥꯐꯝꯗꯤ ꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯁꯨ ꯇꯧꯅꯔꯤꯕ ꯑꯝꯕ꯭ꯔꯦꯂꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤ KNO ꯑꯃꯗꯤ UPF-ꯀ ꯅꯠꯇꯦ, ZRA-ꯒ KNA-ꯒꯅꯤ꯫ ꯑꯗꯨꯅ ZRA ꯑꯃꯗꯤ KNA ꯈꯛꯇꯒꯤ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯅꯤꯁꯤꯗꯒꯤ ꯍꯧꯔꯒ ꯑꯁꯦꯡꯕ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯤꯕ UPF ꯑꯃꯗꯤ KNO-ꯒꯤ ꯁꯨꯕꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ? ZRA ꯑꯃꯗꯤ KNA-ꯒ ꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯁꯨ ꯇꯧꯕꯅ KNO ꯑꯃꯗꯤ UPF-ꯀ ꯁꯨ ꯇꯧꯔꯒ ꯀꯨꯝꯖꯥ 2019ꯒꯤ ꯃꯦꯗꯒꯤ ꯏꯔꯥꯡ ꯍꯧꯔꯕ ꯃꯇꯨꯡ ꯖꯨꯂꯥꯏ ꯊꯥꯗ ꯁꯨꯒꯤ ꯒ꯭ꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯄꯥꯎ ꯊꯣꯔꯛꯄ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯁꯤꯗ ꯅꯠꯇꯅ ꯉꯁꯤꯁꯨ ꯁꯨ ꯅꯧꯅ ꯌꯥꯅꯆꯦ ꯏꯗꯨꯅ ꯆꯠꯅꯍꯟꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯋꯥꯍꯪ ꯍꯪꯐꯝ ꯊꯣꯛꯏ꯫ ꯁꯨꯒꯤ ꯏꯁꯨ ꯑꯁꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯒꯦ ꯇꯧꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯃꯗꯨꯒ ꯁꯥꯒꯣꯟꯅꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯄꯨꯝꯅꯃꯛꯀ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯅꯤ, ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯣꯁꯠ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫